ꯋꯥꯒ ꯌꯨꯡꯗꯅ ꯁꯦꯝ ꯁꯥꯕ ꯇꯧ ꯂꯩꯔꯝꯃꯦ ꯃꯣꯏꯗꯤ ꯊꯕꯛ ꯅꯝꯕꯔ 1 ꯂꯩꯔꯦ ꯌꯨꯝꯁꯦ ꯃꯌꯥꯝꯕꯩꯅꯦ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤꯀꯣ ꯃꯥꯡꯁꯦ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯕ ꯈꯔ ꯆꯥꯔꯦ ꯅꯨꯃꯤꯗꯥꯡꯁꯦ ꯊꯤꯔꯝꯕꯁꯤ ꯆꯦꯟꯕꯁꯦ ꯇꯥꯞ ꯆꯥꯕ ꯅꯠꯇꯦ ꯄꯤꯖꯕꯅꯤꯅꯀꯣ ꯇꯨꯝꯃꯤꯕ ꯍꯥꯏꯁꯨ ꯀꯔꯤ ꯅꯪ ꯄꯦꯟꯅ ꯑꯣ ꯑꯩ ꯀꯥꯁꯤꯡꯁꯦ ꯁꯦꯝꯗꯤ ꯂꯣꯏ ꯁꯦꯝꯃꯦ ꯑꯌꯥꯝꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯇꯧꯗꯣ ꯉꯥꯏꯔꯝꯃꯦ ꯁꯣꯝꯗ ꯃꯣꯏ ꯀꯥꯁꯦ ꯁꯤꯗꯅ ꯀꯤꯠꯆꯟ ꯂꯩ ꯆꯥꯛꯁꯪ ꯂꯩꯔꯦ ꯁꯤꯗ ꯉꯁꯥꯏꯗ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯀꯩꯀꯩ ꯊꯝꯃꯛꯈꯤꯅꯤ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯌꯥꯝ ꯐꯖꯔꯕꯅꯦ ꯁꯦꯝꯕꯁꯤ ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦꯕꯀꯣ ꯑꯗꯣ ꯋꯥꯠꯂꯤꯉꯩꯗ ꯎꯄꯨ ꯀꯥꯡꯊꯣꯟꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯧꯁꯤꯜꯂ ꯊꯝꯃꯦ ꯀꯨꯏꯗꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯀꯨꯏꯗ꯭ꯔꯁꯨ ꯁꯣꯝꯗ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯂꯩꯔꯦ ꯊꯤꯈ꯭ꯔꯦꯗ ꯍꯌꯦꯡ ꯀꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯨꯂꯞ ꯂꯣꯏꯔꯒ ꯀꯥꯟꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦꯗꯨꯒꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨ ꯄꯨꯂꯞꯇꯤ ꯂꯣꯏꯗ꯭ꯔꯤ ꯍꯌꯦꯡꯁꯦ ꯏꯗꯤꯇꯔ ꯍꯥꯞꯆꯤꯜꯂꯅꯤ ꯇꯤꯚꯤꯁꯦ ꯇꯤꯚꯤ ꯏꯗꯤꯠ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇꯦ ꯀꯔꯤ ꯉꯥꯏꯀꯣ ꯃꯊꯥ ꯑꯔꯣꯏꯕꯗ ꯐꯖꯔꯦ ꯀꯥꯁꯤꯗꯤ ꯂꯩꯈꯥꯏꯕꯤꯅꯁꯨ ꯂꯩꯈꯥꯏꯁꯤ ꯑꯩꯈꯣꯏꯅ ꯐꯃꯨꯡ ꯀꯥꯁꯦ ꯐꯃꯨꯡꯁꯤ ꯎꯠꯂꯛꯀꯦꯕ ꯅꯪ ꯁꯤ ꯆꯠꯂꯔꯣꯏꯗ ꯅꯠꯇ꯭ꯔꯣ ꯄꯥꯅ ꯑꯩꯔꯣ ꯅꯇꯩꯃ ꯑꯃ ꯂꯥꯛꯇꯣꯔꯦ ꯅꯪ ꯀꯩ ꯐꯥꯎꯒꯦ ꯋꯥꯈꯟꯗ ꯍꯥꯟꯅꯁꯨ ꯂꯩꯁꯤꯗꯤ ꯅꯠꯇꯕ ꯍꯥꯟꯅꯁꯨ ꯂꯩ ꯑꯅꯧꯕ ꯑꯃꯁꯨ ꯂꯥꯛꯇꯣꯔꯦꯗꯅ ꯂꯥꯛꯑꯒꯦ ꯄꯩꯁꯥ ꯅꯤꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯄꯩꯁꯥꯅꯤ ꯍꯥꯟꯅ ꯂꯩꯕꯤꯗꯨꯗꯤ ꯅꯤꯕ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯟꯅ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯅꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯃꯨꯛ ꯂꯥꯛꯄꯗ ꯍꯦꯟꯅ ꯅꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯃꯗꯤꯅꯤꯀꯣ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗꯦꯗ ꯍꯥꯏ ꯂꯣꯏꯔꯦ ꯑꯩ ꯅꯪꯒ ꯇꯤꯟꯅꯁꯦꯀꯣꯗ ꯌꯥꯅꯤ ꯇꯤꯟꯅꯁꯦ ꯉꯁꯥꯏꯁꯨ ꯅꯪ ꯈꯣꯡꯉꯥꯞꯄ ꯂꯩꯕꯤꯔꯦ ꯑꯩꯒꯤ ꯃꯩ ꯃꯌꯨꯝꯗ ꯂꯥꯛꯄ ꯌꯥꯏ ꯑꯩꯅ ꯈꯪꯍꯧꯄ ꯃꯥꯏꯅ ꯈꯪꯍꯧꯄ ꯂꯩ ꯑꯗꯨꯒ ꯂꯥꯛꯑꯒ ꯍꯦꯛ ꯂꯥꯛꯄꯒ ꯕꯥꯇꯣꯟ ꯇꯧꯕ ꯄꯨꯏ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯥꯇꯣꯟ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯪꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯣꯏ ꯈꯨꯟꯒꯤ ꯌꯨꯝ ꯑꯩꯉꯣꯟꯗ ꯍꯪꯖꯤꯜꯂꯛꯑꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯨꯍꯣꯡꯕꯗ ꯆꯤꯟꯐꯧ ꯁꯦꯡꯅꯤ ꯈꯪꯖꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯋꯥꯖꯔꯕ ꯅꯣꯡꯉꯥꯟ ꯊꯕꯛ ꯆꯤꯜꯂꯁꯤ ꯁꯨꯡꯁꯦꯡ ꯁꯦꯡꯗ꯭ꯔꯤꯕ ꯊꯕꯛꯁꯤꯗ ꯁꯨ ꯂꯩꯖꯔꯕ ꯋꯥ ꯈꯛꯇ ꯈꯔ ꯌꯨꯝ ꯑꯩꯅ ꯅꯪꯅ ꯌꯥꯅꯤ ꯑꯩꯗꯤ 80 ꯃꯌꯥ ꯂꯩ ꯅꯪꯗꯤ 70ꯐꯥꯎ ꯌꯧꯔꯝꯃꯣꯏ ꯑꯩ 85 ꯂꯩꯔꯝꯃꯅꯤ ꯂꯩꯔꯝꯃꯗꯤ ꯀꯌꯥ ꯆꯠꯁꯦꯗꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯆꯥꯕꯒꯤ ꯂꯨꯍꯣꯡ ꯂꯣꯏꯔ ꯆꯥꯕꯒꯤ ꯉꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯇꯝꯗ ꯌꯥꯗꯅ ꯁꯤ ꯂꯨꯍꯣꯡ ꯂꯣꯏꯔ ꯆꯥꯔꯅꯤ ꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯂꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯤꯐꯧ ꯆꯥꯈꯠꯂꯛꯈꯤꯗꯣꯏꯅꯤ ꯃꯤꯐꯧ ꯆꯥꯅꯤꯡꯉꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯦ ꯐ꯭ꯔꯤꯖ ꯀꯔꯤ
멋지가. 그러면 너 거는 이거 왜 그래요? 뭐? 이거 다 끊었거든. 뭐지? 너무 재밌게 그 mấy chừng rồi Yes, sir. How can I be your Kém đôi từng nhau luôn. Mà sẽ mà khá thì thằng lực vào thì mi chứ. 시대기 탕갈락 보다 님이 정신 놓아요. đi đâu kìa bà quay kìa bà nếu không lâu gì nữa quay được rồi mang về cái nào con nó gặp cái gì ấy còn nhà thôi lùi ghê 다다가 한번 하자 hay kalian noyak pada cang ngetum biani ko poche khal luk thog mai as jesna je sai da ka leidra hay nei re ko hangta ado rum jing je phajana poche thamo ko poche sem loidri do sing ji pulak loira kan da video chamu na na ulakke hay pon mi tai lon shak to losilani pulap loirani adu ka si losilakan am sigi video thabak suru jai chuang chang losilagi video je ado mathang ka sing ji pulap chem loirakan da du gi video mu pujarake